ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯥꯏꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯥꯏꯕ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯣꯌꯥ ꯂꯥꯛꯄ ꯏꯃꯨꯡꯂꯣꯝꯗ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯏ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯗꯨꯝꯅ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯅ ꯄꯥꯕꯨꯡ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥ ꯍꯣꯕꯦ ꯑꯃꯨꯛ ꯆꯪꯂꯤꯕꯗꯨꯅ ꯀꯅꯥꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯝꯂꯒꯦꯕ ꯍꯩ ꯑꯩꯅ ꯍꯣꯕꯦ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕꯒꯦꯅꯦ ꯍꯥ ꯑꯩꯁꯦ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯤꯗ ꯐꯠꯇꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯔꯤꯕꯁꯤꯕꯣ ꯍꯥ ꯑꯁ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦꯗꯅ ꯆꯥꯃꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏꯗ ꯑꯩ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯅꯣꯡꯗꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯃꯥꯏꯕ ꯇꯝꯃꯤꯅꯤ ꯃꯥꯏꯕ ꯁꯥꯔꯤꯅꯤꯅ ꯀꯔꯤꯕꯨ ꯀꯥꯟꯗꯧꯔꯤꯒꯦ ꯃꯥꯒꯤ ꯁꯤꯀꯤ ꯑꯅꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤ ꯅꯣꯡꯗꯝꯅ ꯉꯥꯡꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯑꯁ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯅꯍꯥꯟ ꯑꯩꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯈ꯭ꯔꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯀꯣꯛ ꯊꯝꯈ꯭ꯔꯗꯤꯅꯦ ꯋꯥꯏ ꯁꯪꯅꯒꯗꯕ ꯑꯗꯨꯁꯨ ꯏꯄꯥꯅꯤꯅ ꯍꯦꯛ ꯌꯥꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯤꯅꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗꯅꯕꯨ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄꯤꯒꯗꯧꯔꯤꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯍꯥꯏꯕꯨ ꯀꯩꯅꯣ ꯀꯣꯛ ꯊꯝꯈ꯭ꯔꯁꯤ ꯀꯩꯗꯧꯔꯒꯦꯕ ꯑꯣꯏꯁꯦ ꯀꯩꯗꯧꯉꯩꯅꯣ ꯃꯈꯟꯅ ꯊꯝꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯥꯏꯁꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯜꯂꯤꯕꯗꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯥꯝꯅ ꯃꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯏꯁꯅꯥꯅ ꯂꯥꯏ ꯊꯥꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯅꯣꯡꯈꯠꯂꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯏꯍꯩ ꯍꯩꯅꯗꯦ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯕꯒꯦ ꯀꯩꯅꯣ ꯑꯗꯨꯝꯕꯅ ꯌꯦꯡꯉꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯅꯪꯅ ꯂꯥꯏ ꯈꯨꯔꯝꯂꯤꯅꯦꯗꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯅꯥꯅ ꯂꯧꯅꯕ ꯈꯨꯔꯝꯂꯤꯕꯅꯣ ꯂꯣꯏꯅꯃꯛ ꯂꯥꯜꯂꯦꯅꯦ ꯂꯥꯏ ꯈꯨꯔꯝꯕꯕꯨ ꯑꯗꯨꯝꯅ ꯈꯨꯔꯝꯕ ꯍꯧꯅꯕ꯭ꯔꯣ ꯑꯁ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯥꯏ ꯀꯔꯝꯅ ꯈꯨꯔꯝꯒꯗꯒꯦꯁꯦ ꯈꯪꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯝꯗꯧꯅ ꯈꯣꯏꯔꯝꯒꯗꯕꯅꯣ ꯀꯝꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯍꯪꯗꯦꯅꯦ ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯒ ꯆꯪꯈ꯭ꯔꯤꯅꯦ ꯑꯁꯤꯒꯨꯝꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯄ ꯊꯕꯛꯅꯕꯨ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯔꯨꯒꯕꯅꯣ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ ꯆꯥꯎꯈꯠꯀꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯈꯔ ꯂꯥꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯄꯥ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ ꯃꯗꯣ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯎꯕꯗ ꯃꯔꯨꯞ ꯑꯗꯨꯅ ꯑꯩ ꯂꯣꯌꯥ ꯂꯥꯛꯄ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯂꯣꯌꯥ ꯅꯪꯁꯨ ꯈꯪꯁꯤꯟꯅꯗꯕ ꯇꯧꯔꯅꯨꯗ ꯅꯁꯥ ꯈꯪꯗꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯔꯤꯗ꯭ꯔꯣ ꯁꯤꯕꯣ ꯏꯍꯦ ꯏꯇꯥꯎ ꯑꯩ ꯑꯁꯦꯡꯅ ꯈꯪꯗꯕꯅꯤ ꯀꯔꯤ ꯄꯥꯎꯅꯣꯃꯤ ꯅꯪꯕꯣ ꯏꯇꯥꯎ ꯂꯣꯌꯥ ꯅꯆꯥ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯅꯪꯁꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯂꯒꯅꯦꯗꯅ ꯍꯥꯏ ꯃꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯅꯪꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕ ꯄꯥꯝꯂꯕ꯭ꯔꯕ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯑꯩꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯂꯒꯅꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯍꯣꯇꯦꯜꯗ ꯋꯥꯔꯤ ꯁꯥꯕꯗ ꯑꯗꯨꯛ ꯄꯜꯂꯤ ꯅꯪꯅ ꯂꯩꯖꯔꯒꯦꯗꯅ ꯍꯥꯏ
ꯃꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯌꯥ ꯌꯥꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥꯏꯕ ꯅꯪꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯇꯥꯎ ꯃꯈꯣꯏꯅꯅꯦ ꯑꯩꯁꯦ ꯄꯤꯖꯅꯤꯡꯗꯕ ꯅꯨꯡꯁꯤꯃꯟꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤ ꯀꯗꯥꯏꯗꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯅꯤꯡꯉꯨꯗꯤ ꯍꯥꯏꯔꯨꯅꯨ ꯌꯨꯝꯗ ꯐꯥꯎꯕꯅꯦ ꯑꯩꯁꯦ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯕꯖꯥ ꯅꯠꯇꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯗꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯤꯅꯦ ꯏꯇꯥꯎ ꯅꯠꯇꯦ ꯅꯆꯥ ꯅꯃꯧꯁꯤꯡꯅꯒ ꯅꯪꯕꯨ ꯊꯤꯅ ꯅꯨꯡꯅ ꯇꯧꯕꯤꯔꯕ꯭ꯔꯥꯅꯦ ꯍꯥ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯇꯥꯎ ꯍꯥꯏꯗꯣꯛꯄꯗꯕꯨ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯆꯥꯛꯅꯤ ꯆꯥꯛꯃꯛꯇ ꯆꯥꯃꯤꯟꯅꯔꯒꯁꯨ ꯑꯩꯒꯤ ꯁꯔꯨꯛꯇꯨꯅꯅꯦ ꯉꯥꯗꯨ ꯃꯀꯣꯛꯀꯨꯝꯕ ꯃꯁꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯇꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯞꯀꯗꯧꯔꯤꯁꯤ ꯃꯗꯨꯗꯒ ꯑꯩꯅꯒ ꯅꯣꯏ ꯃꯀꯣꯛꯅꯤꯅꯦ ꯃꯁꯥꯅꯤꯅꯦ ꯃꯇꯣꯡ ꯌꯥꯎꯗꯦꯅꯦ ꯑꯗꯨꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯄ ꯄꯪꯆꯥ ꯃꯆꯥꯎ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯥꯞꯂꯤꯕꯅꯤ ꯕꯥꯖꯤꯗ ꯄꯤꯖꯅꯤꯡꯗꯅ ꯃꯀꯣꯛꯇꯣ ꯍꯥꯞꯄ ꯅꯠꯇꯦ ꯈꯨꯝꯃꯛꯀꯗꯧꯔꯤꯕ ꯃꯣꯏꯅ ꯑꯩꯁꯨꯅꯦ ꯑꯣꯟꯁꯟꯅꯕ ꯇꯟꯗ꯭ꯔ ꯑꯗꯨꯝ ꯇꯣꯛꯑꯦ ꯃꯍꯤꯗꯨꯒ ꯑꯣꯏꯅ ꯆꯥꯏ ꯃꯁꯤꯅ ꯆꯥꯕꯒꯤ ꯊꯕꯛꯅꯤꯗꯣ ꯃꯁꯤ ꯅꯠꯇꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯃ ꯁꯨꯕ ꯃꯇꯝꯗ ꯌꯥꯎꯏꯒ ꯌꯥꯎꯗꯦꯒ ꯂꯦꯝꯖꯥ ꯆꯥꯏꯒ ꯐꯝꯖꯥ ꯆꯥꯏꯒ ꯑꯩꯅ ꯆꯥꯔꯤꯕꯁꯤ ꯍꯨ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯍꯟꯕꯅꯤ ꯏꯇꯥꯎ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯆꯥ ꯅꯃꯧꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯩ ꯋꯥꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯔꯝ ꯃꯣꯛꯊꯣꯛꯅ ꯃꯣꯛꯈ꯭ꯔꯕ ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯣ ꯊꯕꯛ ꯑꯃꯈꯛ ꯆꯠꯈꯤꯗꯅ ꯑꯩꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯇꯥꯎꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗꯨꯗ ꯏꯇꯥꯎ ꯑꯗꯨ ꯎꯅꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯏꯇꯥꯎꯒ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯤꯕꯁꯤꯅꯤ ꯑꯣ ꯀꯗꯥꯏꯗꯒꯤ ꯂꯩꯔꯣꯏ ꯑꯩꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕꯒ ꯀꯥꯏꯗꯅ ꯑꯩꯗꯤꯅꯦ ꯃꯈꯣꯏꯅ ꯍꯥꯠꯂꯕ ꯐꯥꯎꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯕꯅꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯧꯅꯨꯄꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯊꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯗ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯩꯗꯧꯉꯩꯗꯒꯤ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯛꯁꯤꯜꯂꯨꯔꯕꯗꯤ ꯃꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯅ ꯍꯦꯛꯇꯃꯛ ꯌꯩꯊꯣꯛꯈꯤ ꯑꯗꯨꯒꯤ ꯅꯣꯡꯗꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯅꯣꯡꯗꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯤꯕꯅꯤ ꯌꯥꯝꯅ ꯍꯧꯅꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯪꯂꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯃꯁꯤꯡꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏ ꯌꯥꯝꯅ ꯂꯩꯅꯤꯡꯉꯒꯅꯅꯦ ꯅꯈꯣꯏ ꯅꯠꯇ꯭ꯔꯗꯤ ꯅꯅꯥꯎ ꯂꯩꯔꯨꯁꯣ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯊꯥꯡꯖꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯇꯣꯛꯁꯤꯀꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯂꯛꯏ ꯎꯅꯕꯗꯤ ꯅꯠꯇꯦ ꯐꯛꯂꯥꯡꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯍꯜꯁꯤꯕꯣ ꯃꯅꯥ ꯈꯔ ꯄꯪꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯣ ꯄꯪꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯗꯤꯅꯦ ꯍꯦꯛꯇꯃꯛ ꯇꯥꯕꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯁꯤ ꯑꯃꯨꯛ ꯍꯦꯛ ꯇꯥꯕ ꯑꯃꯨꯛ ꯍꯦꯛ ꯇꯥꯗꯕ ꯇꯧꯕ ꯖꯥꯠꯅꯤꯗ ꯑꯁ ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯤ ꯃꯥ ꯂꯣꯏ ꯇꯥꯔꯝꯃꯅꯤꯕꯗꯨꯗꯤ ꯂꯣꯏꯅꯃꯛꯇꯤ ꯇꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯃꯍꯥꯛꯄꯨ ꯊꯝꯅꯅꯕ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯔ ꯍꯥꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯗꯤ ꯏꯂꯥꯏ ꯂꯣꯏꯅ ꯈꯪꯉꯝꯃꯗꯧ ꯄꯣꯠꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯅꯕꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯅꯝꯗꯨꯅ ꯊꯝꯅꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯈꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯅꯤꯡꯗ ꯌꯥꯕꯗ ꯃꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯌꯥ ꯂꯥꯛꯄ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯂꯣꯌꯥ ꯂꯥꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯊꯗ꯭ꯔꯤ ꯃꯍꯥꯛ
ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯒꯗꯕꯅꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯍꯌꯦꯡꯗꯒꯤ ꯃꯈꯣꯏ ꯋꯥꯏ ꯄꯨꯡꯁꯪ ꯁꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯑꯆꯧ ꯑꯆꯥꯡꯁꯤꯡꯒꯤ ꯃꯈꯣꯡꯗ ꯀꯣꯡꯗꯨꯅ ꯀꯌꯥꯗ ꯍꯥꯏꯖꯈꯤꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯎꯍꯧꯗꯕꯅꯤꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗꯣ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯂꯕ ꯃꯇꯨꯡꯗ ꯋꯥꯔ ꯃꯥꯜꯂꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯈꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇꯪ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯨꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯩꯕꯒꯨꯝ ꯆꯩꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯜꯂꯤꯕꯁꯤ ꯑꯩꯁꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯅꯣꯡ ꯑꯃꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩꯁꯤꯅꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯁꯨ ꯃꯈꯣꯏꯅ ꯃꯌꯦꯡ ꯆꯜꯂꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯈꯪꯒꯗꯕ ꯃꯥꯅ ꯈꯪꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯇꯣꯞꯅꯗꯤ ꯈꯪꯗ꯭ꯔꯦꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯅꯤꯁꯤ ꯈꯔ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯐꯩ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤꯗꯅ ꯑꯩꯕꯨ ꯋꯥꯍꯟꯕ ꯑꯍꯜꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯜ ꯑꯁꯣꯝꯗ ꯑꯩꯕꯨ ꯊꯝꯖꯤꯜꯂꯒ ꯃꯈꯣꯏꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯂꯩꯕꯗꯨ ꯄꯥꯝꯕ ꯁꯥꯔꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯆꯥꯎꯔꯤ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕ ꯍꯧꯅꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯐꯨꯗꯕꯤꯗ ꯊꯕꯛꯅ ꯇꯧꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯡꯒꯥꯟꯗꯒꯤ ꯑꯁꯨꯝ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯄꯨꯡ 7-9 ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯄ ꯁꯨꯡꯎ ꯎꯗꯕꯗꯨꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯡꯗꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯂꯤꯕꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩ ꯃꯅꯨꯡꯗ ꯆꯪꯉ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯄꯥꯕꯨꯡ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯅꯣꯡꯗꯝꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯗꯨꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯄꯥꯕꯨꯡꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦꯅꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯠꯇꯦ ꯑꯌꯨꯛꯁꯤꯗ ꯋꯥꯀꯤꯡꯒ ꯆꯠꯈꯤꯕꯖꯥꯠꯅꯣ ꯑꯁ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯠꯇꯦ ꯊꯣꯡꯁꯨ ꯉꯁꯥꯏ ꯍꯥꯡꯉꯒ ꯂꯩꯔꯝꯃꯤ ꯄꯥꯕꯨꯡꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯣ ꯅꯠꯇꯦ ꯄꯥꯕꯨꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯊꯝꯕꯁꯤꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯌꯨꯝꯗꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯑꯁ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯃꯤꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯗꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝꯅ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯅꯝꯗꯨꯅ ꯇꯧꯍꯟꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯥꯅꯁꯨ ꯌꯥꯅꯤꯡꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯌꯥꯏꯁꯅꯥꯁꯨ ꯏꯀꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯍꯟ ꯑꯗꯣ ꯍꯜꯂꯛꯂꯒ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯑꯍꯜ ꯑꯗꯨꯒ ꯃꯃꯨꯠ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯕ ꯉꯝꯂꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯁꯥꯎꯔꯔꯤ
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗꯅꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯤ ꯇꯥꯅꯔꯤꯕ ꯑꯗꯨꯝꯕ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯆꯤꯡꯅꯨꯡ ꯑꯃꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯄꯥꯝꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯄꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯖꯜꯂꯛꯂꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥꯗꯣ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯆꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯕ ꯐꯪꯍꯟꯗ꯭ꯔꯤꯕ ꯑꯃꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯃꯄꯨꯟꯁꯤ ꯂꯦꯟꯍꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯝꯕꯤꯔꯒꯦ ꯈꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗꯕ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯗꯒꯤ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯅꯅꯕ ꯁꯤꯟꯕ ꯃꯈꯣꯏꯁꯤꯡꯗꯤ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯋꯥꯔꯛꯀꯦ ꯈꯜꯂꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯃꯇꯝꯗꯨ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗꯃꯛ ꯉꯥꯏꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯎ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯀꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯥꯏ ꯑꯃꯕꯨ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯐꯤꯕꯨ ꯁꯦꯠꯄ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯔꯤꯉꯩ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯐꯃꯨꯡꯗ ꯆꯪꯗꯤ ꯇꯤꯚꯤ ꯀꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯅꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯑꯗꯨꯝꯅ ꯐꯤꯂꯝ ꯌꯦꯡꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯅꯣꯡꯗꯝꯅ ꯍꯩ ꯉꯥꯏꯈꯣ ꯇꯤꯚꯤꯗꯨꯗ ꯃꯨꯠꯇ ꯊꯝꯃꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯐꯤꯂꯝ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯒꯤ ꯃꯨꯠꯇ ꯊꯝꯗꯣꯔꯤꯕꯅꯣ ꯑꯁ ꯑꯃꯨꯛ ꯊꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯤꯃꯨꯠ ꯄꯥꯏꯔꯤꯕ ꯌꯥꯏꯁꯅꯥꯅ ꯇꯤꯚꯤ ꯑꯗꯣ ꯃꯨꯠꯇ ꯊꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯇꯤꯚꯤ ꯑꯗꯣ ꯃꯈꯣꯜ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯌꯥꯏꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔꯦ ꯊꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯁꯅꯥꯅ ꯇꯤꯚꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯚꯣꯂꯨꯝꯗꯣ ꯃꯨꯠꯇꯒꯤ ꯂꯧꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯤꯚꯤ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯐꯤꯂꯝꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯣꯡꯗꯝꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯍꯥꯛ ꯐꯠ ꯂꯩꯊꯣꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯌꯥꯏꯁꯅꯥꯅ ꯅꯣꯡꯗꯝꯗ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯄꯗꯧꯅ ꯇꯧꯔꯤꯃꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯌꯥꯝ ꯀꯤꯖꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝꯅ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯐꯤꯂꯝ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯇꯤꯚꯤ ꯀꯥ ꯑꯗꯨꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯅꯣꯡꯗꯝꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯅꯣꯡꯗꯝꯅ ꯍꯩ ꯉꯥꯏꯈꯣ ꯑꯁꯨꯝ ꯊꯪꯕ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯁꯅꯥ ꯌꯥꯝꯅ ꯀꯤꯈꯤ ꯅꯣꯡꯗꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯀꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯅꯗꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯣꯡꯗꯝꯗ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯌꯥꯏꯁꯅꯥꯁꯦ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯣꯏꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯑꯩꯅꯦ ꯐꯥꯒꯤꯒ ꯇꯧꯖꯔꯧꯔꯤꯀꯣ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗꯝꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯅꯣꯡꯗꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯌꯥꯏꯁꯅꯥꯅꯁꯨ ꯌꯦꯡꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯈꯤ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯂꯤ ꯃꯨꯁꯤꯟ ꯃꯨꯏ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯏ
matam aduta yaisna yamna kanna kainoma leiri hadun lauki matam madu nongdam karu taki phat non tharaga chen thorakpada yaisna na asigi thongbin mapana sida kana gumba makut ama pairami hojik pudi mangkhre hadun na nongdam da tami matam madu da nongdam na kaino haidubo ka manung masidadi aini ni leiri do aduga kamdong na kana gi makuna parakadoribno adumna hangda yaisna do yamna kina asengmane aina harise nahana hojik leiriba ka adugi thungdim mapanda makut isang sangba musin muba saru sarangge makut tonga toba ma pairami haiduna yamna kana hairi matamadu nongdamna farese tumna matawrasi pungsu mapan tarabani tv do muthalo yare asumna hairakpadagi di yaisna na tv do muthalli nongdam amadi yaisna para makhoi kada latuna phamungda hiplari adumna makhoina phamungda hek hipthabaga tv do masha matumta tharakli tv aduna adumna tharakpaduta nongtam amati yaisna yengnei aduga karinu ngasi tarukliba haiduna makhoi ani do hainei matamru nongdamna tv se masa matumda lakliba sibu yadabagi wariba jala ayam tamu thaluge haiduna yaisna da hairi matam adu yaisna su hoi kharathuna lauko haiduna nongdam da hairi masigi matung nongdam tv ka aduna leiriba ka adu da mahak parap lakle aduga on tawduna leiriba tv ado mahakna muthatli asumna mahakna tv ado muthalaba matungda akoi batu da kulei leidunu yengi adubu kana amatadi leiti masidigi nongdam yaisna gi karomda amuk chatki haiduna ma hek lai thokibaga tv do masa matumta amukasu on taroklei matam marda nongdamna kariyune toribasibo tv sina yadabagira natragana kaidoroba jano phai tv gi jack se satoke asumna khalaga nongdam parap changsil latuna tv gi jack ado satokri tv gi jack ado satokhrabreina hawjik tv do hawjik timut labani na nongdam su yaisna le hori ba ka dom da chatlake haiduna parap lako matamda tv gi mamang adu phawduna chatlibani matamaru da tv gi mamai musin mu ba adu da kana gumba magi satam gi mami ta ba du ta nongdam sat leisil latuna tv gi mamai adu ta yeng adubu kana amagi mami taramdri nongdam wakhan oira male khanduna ma yaisna gi ka tamna parap lakli matam adu da yaisna do yamna kana lorakhi nongdam iba pakhna yaisna gi ka da sensil ka matam dadi yaisna do phamang adu ta upsillaga taraga yamna kana mami usilaga kaplo lerami makut aduna mamai adu su khallari matam madu dan nongdamna kedorai ha kedoroge base kedoroge ba adumna hanglak padu da yaisna na ai yumasda leba ngamroi aina phamungda hiplaga leiringaida nahakse parap changsilai matam adu da aina nang changsilakle haiduna nangonda yengubtadi nangi mamai se pungkai kairaga leiramlei madugi sumathakta nang ase asum musin musalaklaga put onthoroi namit adu su ingang silakli mado wari da tappagi wani khudaka tarok lebani aduka maikhu amubu onduna aigi sagi maikai tamna songsilai haiduna tamli wafam adu tabda nongdamna yumse kainuma tawri hayengne maibra maibira ma kawraga yekthoksi tamnari ber gaidro khangre adumna hayakpade deisnana aidi yum masida lebang ngamaroi nangti leja horo haiduna mahakti kap tuna hairi matam adu tan nongdamna karinu nang hairi butubo ibani ne yum masida thadukdaga kaine chachase hairi bano as ai yum dara keno lejaru rasi ipamda matam khale ragane yum ma sanaba tawsiba ai sigi yum se lebase yamna kire haiba hera amtang ngai khoda nangsu ngasi khak tawda ngai ri lightin khoramlaga phagtibasu yaiba nangna sumaina yum masi taduklaga atopa yum amada laigeda bogaramlabadi pabungdu sida tun thanamba yaidna yum masida lehelero hadana pabungdu aikoina ola samda thamana ba hola rubadagi natro pabungna aikoi punna mapu thaduklamnaga chakhribase adumna harakpada yaisna khom khangdi tumina leikri masidagiri nongdamna lao yarase tumna batawrasi adumna hairaga yaisna bu phamungda thangkat piri matam madu nongdamna mafam adwaida karino khangdaba manam namlakli manam ado yaisna sun namli bani matam madu yaisna na karino asuyam nam thibu manam sibo nati kari ga chakpa jano sibo ai su khangdine pochai maina chakpa ki manam mali ne adumna hairakpa aduta yaisna na akoi badu da kolei leiduna jinglakpada karimatati udi maikhu kabasu leiti nongdamna oyar sakpa yaw jala oyar amtang check tawruki hairakpada yaisna na masu yawgani haiduna puna lakwinari
ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯣꯌꯥꯔꯁꯤꯡ ꯃꯩ ꯆꯥꯛꯄ ꯌꯥꯎꯕ ꯖꯥꯠꯂꯥ ꯃꯅꯝ ꯅꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯌꯥꯏꯁꯅꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯅꯣꯡꯗꯝꯗ ꯀꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯆꯠꯅꯕ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯥꯏꯁꯅꯥꯒꯤ ꯁꯩꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯂꯤ ꯃꯗꯣ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯨꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯃꯍꯥꯛꯀꯤ ꯁꯩꯌꯦꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯌꯥꯏꯁꯅꯥꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯉꯛ ꯑꯗꯣ ꯀꯦꯊꯔꯞ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯀꯟꯅ ꯂꯥꯎꯈꯠꯂꯒ ꯅꯣꯡꯗꯝꯒꯤ ꯃꯁꯥꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤ ꯅꯣꯡꯗꯝꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯥꯏꯁꯅꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯕꯨꯠ ꯑꯃ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯣꯡꯗꯝꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯂꯒ ꯌꯥꯏꯁꯅꯥꯒꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯌꯥꯝꯅ ꯀꯤꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯌꯥꯏꯁꯅꯥꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯒꯕꯨ ꯑꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯀꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯅꯣꯡꯗꯝꯅ ꯐꯔꯦꯁꯦ ꯑꯣꯏꯔꯁꯨ ꯃꯩ ꯆꯥꯛꯇꯤ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯂꯥꯎ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗꯝꯅ ꯌꯥꯏꯁꯅꯥꯕꯨ ꯀꯥ ꯃꯅꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯄꯨꯁꯤꯜꯂꯛꯂꯤ ꯌꯥꯏꯁꯅꯥꯗꯤ ꯅꯣꯡꯗꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯅꯣꯡꯗꯝꯅ ꯃꯇꯨꯡꯗ ꯊꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯄꯥꯝ ꯇꯥꯟꯈ꯭ꯔꯒꯗꯕꯅꯤ ꯅꯪꯁꯨꯅꯦ ꯌꯥꯎꯅꯤꯡꯉꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯗꯝꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯅꯣꯡꯗꯝ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯄꯨꯗ꯭ꯔꯣꯛ ꯄꯔꯥꯞ ꯂꯥꯎꯅ ꯇꯨꯁꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯇꯥꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯌꯥꯏꯁꯅꯥ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯣꯟ ꯑꯗꯣ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯖꯒꯥ ꯑꯃꯔꯣꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅꯁꯨ ꯑꯄꯥꯏ ꯑꯄꯥꯏ ꯄꯣꯠꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅꯁꯨ ꯖꯒꯥ ꯑꯃꯗ ꯄꯥꯟꯕꯗꯒꯤ ꯅꯣꯡꯗꯝ ꯀꯟꯅ ꯂꯥꯎꯔꯤ ꯌꯥꯏꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯣꯟ ꯑꯗꯣ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯒ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯁꯅꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯕꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯔꯤ ꯃꯨꯔꯤ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯃꯁꯥꯗꯣ ꯐꯔ ꯐꯔ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯀꯥꯞ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕꯗꯨꯁꯨ ꯅꯣꯡꯗꯝꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯌꯥꯏꯁꯅꯥꯗ ꯌꯥꯏꯁꯅꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯅꯣꯡꯗꯝꯅ ꯑꯀꯣꯏꯕꯗꯨꯗ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯇꯔꯒꯨꯝꯕ ꯐꯛꯂꯥꯡ ꯑꯃꯗ ꯌꯩꯁꯤꯜꯂꯨꯕꯗꯒꯤ ꯏ ꯊꯣꯛꯄꯗꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯁꯤꯟꯊꯔꯛꯄꯒꯤꯅ ꯃꯃꯥꯏ ꯑꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕꯅꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯃꯗ ꯊꯣꯝꯂꯨꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯤꯡꯁꯦꯜ ꯑꯃꯗ ꯊꯣꯝꯖꯤꯜꯂꯨꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯌꯥꯠꯄꯗꯒꯤ ꯏꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯁꯛꯇꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯁꯅꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯤꯕꯅꯤ ꯌꯥꯏꯁꯅꯥ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯅꯣꯡꯗꯝꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯃꯨꯛꯀꯁꯨ ꯋꯥꯟꯊꯈ꯭ꯔꯦ ꯅꯣꯡꯗꯝ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯕꯨ ꯄꯝꯈꯠꯂꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯃꯩ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯃꯩ ꯂꯥꯛꯄꯗꯒꯤꯗꯤ ꯅꯣꯡꯗꯝ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯄꯥꯟ ꯇꯥꯅ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯏꯁꯅꯥꯕꯨ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯍꯥꯛ ꯊꯧꯔꯛꯈꯤ ꯌꯨꯝ ꯑꯗꯣ ꯊꯣꯡꯁꯨ ꯑꯃꯠꯇ ꯂꯣꯟꯁꯤꯜꯂꯝꯗꯦ ꯄꯨꯍꯥꯡ ꯍꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯂꯥꯎꯅ ꯁꯝꯂꯒ ꯆꯠꯈ꯭ꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯟꯊꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯏꯁꯅꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯤ
ꯑꯗꯨꯒ ꯅꯣꯡꯗꯝꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯃꯗꯤ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯂꯥꯌꯦꯡꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯌꯨꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯔꯝꯂꯤ꯫ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯇꯪꯗꯤ ꯇꯥꯟꯅꯔꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ, ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯅꯤꯡꯗꯦ, ꯆꯠꯂꯁꯤ ꯍꯥꯏꯕ꯫ ꯐꯔꯦ ꯐꯔꯦ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯌꯨꯝꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯗꯨꯅ ꯅꯣꯡꯗꯝꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯌꯥꯏꯁꯅꯥꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯅꯣꯡꯗꯝ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨ ꯑꯗꯨꯕꯨ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯍꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯅꯣꯡꯗꯝꯁꯨ ꯇꯥꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯗꯝꯗꯣ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯊꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯒꯅꯤ, ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯍꯥꯛꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ꯫ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯋꯥꯅ ꯁꯥꯈꯤꯕ ꯌꯨꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯜꯍꯧꯔꯒꯅꯤ꯫ ꯅꯪꯁꯨ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯀꯗꯥꯏꯗꯅꯣ ꯂꯩꯈ꯭ꯔꯣ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯆꯥꯎꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯍꯨꯝ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯈꯣꯏꯗꯤ ꯁꯥ ꯉꯥꯅ ꯄꯥꯏꯈꯤꯕꯒꯨꯝ ꯄꯥꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯁꯥꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯦꯅꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯗꯝ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯄꯥꯕꯨꯡ ꯌꯨꯝ ꯑꯁꯦ ꯀꯩꯅꯣꯃꯤꯇꯧ ꯇꯧꯕꯅꯤ, ꯌꯥꯝꯅ ꯇꯝꯅꯕꯅꯤ, ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯒꯅꯨ, ꯁꯤꯕ ꯆꯪꯕ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ, ꯆꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯗꯝ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯁꯨ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯔꯛ ꯂꯥꯛꯑꯝꯕꯗꯣ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯤꯅ ꯆꯩꯕꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯗꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯑꯍꯜꯒꯤ ꯃꯇꯝ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯑꯋꯥꯕꯗꯣ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯄꯤꯊꯛꯄꯤꯅꯕ ꯃꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯥꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯋꯥꯈꯜ ꯑꯗꯨꯃꯛꯇꯅ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯗꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨꯅꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯎꯖꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦ, ꯑꯃꯗꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯁꯛꯇꯝ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯁꯨꯝ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯆꯨꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯈꯪꯁꯣꯟ ꯁꯣꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯂꯩꯇ꯭ꯔꯕꯗ ꯅꯣꯡꯗꯝ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫
ꯌꯥꯏꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯅꯨꯃꯤꯠꯇꯣ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯏꯂꯣꯏ ꯂꯣꯏꯕ ꯁꯣꯔꯥꯠ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯣ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯄꯨꯡ 2 ꯇꯥꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯅꯣꯡꯗꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯕ ꯑꯍꯜꯒꯤ ꯁꯛꯇꯝꯁꯨ ꯃꯥꯟꯕ ꯃꯀꯣꯛ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯅꯤꯡꯒꯥꯡꯅ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯩꯒ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯅꯣꯡꯗꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯑꯗꯨ ꯍꯦꯛ ꯊꯥꯟꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯐꯝꯂꯝꯗꯦ ꯅꯣꯡꯗꯝ ꯏꯄꯥ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯝ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯃꯨꯊꯠꯂꯨꯏ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯅꯣꯡꯗꯝ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯣꯡꯅ ꯑꯗꯨꯃꯛ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗꯝ ꯃꯁꯥꯗꯣ ꯏꯁꯨꯝ ꯁꯨꯝꯕꯒꯨꯝ ꯈꯨꯗꯛꯇ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯇꯞꯅ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯕꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯃꯃꯩ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥꯗ ꯃꯃꯤꯠꯇꯣ ꯀꯥ ꯍꯦꯟꯅ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯍꯤꯒꯠꯂꯒ ꯅꯣꯡꯗꯝꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯂꯩꯔꯝꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯄꯥ ꯑꯗꯨꯗꯁꯨ ꯅꯣꯡꯗꯝꯒꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠꯅ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯗꯝꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯈꯠꯇꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯐꯔ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯒꯤ ꯃꯈꯧꯔꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯗꯝ ꯃꯈꯣꯡ ꯃꯈꯨꯠ ꯐꯔꯪ ꯀꯥꯎꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯅꯣꯡꯗꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯤ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯅꯣꯡꯗꯝ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯍꯨꯃꯥꯡꯗꯣ ꯇꯩꯊꯣꯛꯂꯒ ꯍꯤꯁ ꯍꯧꯖꯤꯛꯀꯤꯗꯨ ꯃꯪ ꯑꯣꯏꯔꯦꯀꯣ ꯍꯤꯁ ꯃꯪ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯇꯥꯏꯕꯪꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯁꯤꯔꯝꯂꯤꯗ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯣꯡꯗꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯃꯪ ꯐꯠꯇꯕ ꯃꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗꯝ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯏꯁꯅꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯩꯁꯨ ꯁꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗꯝꯅ ꯀꯅꯥꯅꯣꯅꯦ ꯌꯦꯅꯈꯥꯁꯤꯗ ꯀꯣꯛ ꯆꯠꯂꯤꯕꯁꯤꯕꯣ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯗꯦꯅꯦ ꯀꯣꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯗꯝ ꯑꯩ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯡꯗꯝ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯗꯨꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯅꯣꯡꯗꯝ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯤꯕ ꯑꯍꯜ ꯑꯗꯣ ꯀꯣꯛ ꯑꯁꯨꯝ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯅꯣꯡꯗꯝꯅ ꯇꯥꯔꯤ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯝꯅ ꯀꯣꯛ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯀꯥꯈꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯅꯣꯡꯗꯝꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯅ ꯀꯔꯤꯅꯣ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯅꯕ꯭ꯔꯅꯤ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯣ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯅꯣꯡꯗꯝ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯨꯅꯦ ꯏꯕꯥꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯂꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥ ꯉꯣꯐꯤꯡ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯣꯡꯗꯝꯅ ꯃꯗꯣ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯂꯩꯔꯤꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡꯊꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯤꯕꯒꯤ ꯃꯈꯣꯟ ꯒꯔꯒꯔꯛ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯅꯣꯡꯗꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ
कांथोल चिंखिबगी मखोल अदो अमुक तुमिना लेख्रे अदुगा कनागुंबा अमा कोक कोक सुदुना अखोइगी का तमना लाखिबगी खोंजल अदो तारी खोंजल अदो ताबदा नोंदम अमदि यैसना तुमिना फमलगा मखोइगी का मनुंगदा कना चंगलकपनो हाइदुना येंगदुना लेरी मखोइगी कागे थोंग अदुदा मतम अदुदा इखंग खंगौदना मखोइगी कागे थोंग अदो हांगतोरखी कागे थोंग अदुना हांगतोरप मतमदरी कना अमतदि उखिरी अदुबु कनागुंबा मखोइगी का मनुंगदा चंगलए हाइबगी सावुमदि फंखी अदुमना का मनुंग अदुदा चंगसिललगा नोंदम अमदि यैसनाना लैरिबा फमुंग अदुगी फमांग अदुम मकता लेपलगा मखोइ अनिदा येंगदुना कनागुंबा म लैबगी सावुम मखोइना फंगबदगी यैसना किमन खिदुना ममायदो खुमजिललगा नोंदमदा कन्ना कोनसिनदुना लैरी मतम अदु नोंदमना महाकी तुम्बगी मोनदु पाइरगा फमुंग अदुगी वांगरोमदा कांखल अदुगा पानना लंखी मतम अदुदा मोनदो तरंग मलंग अमदा ngaihaktang पाइरमलगा लैमाइदा ताखी मसिदगिदी कांखल अदुसु कनागुंबा मना मथंग मथंग फोजटलपगुम पोद्रो फोजटलपदगी कांखल अदो अमुक्ता पुन्ना तटलगा नोंदम अमदि यैसना मखोइ अनिदा उपसनखी अदुमा तोरपदुदा नोंदम अमदि यैसनाना कांखल अदो लौथोनबगिदमक्ता मखोइ अनिना सुरु सुरु नैदुना चिंतनखी लौथोफम खांद्रबदा नोंदमना कांखल अदो जिरे जिरे सेगाइखी मसिदगिदी यैसना अमदि नोंदम फमुंगदगी फन फन सुंगथदुना मखोइ अनि मपान ताना चेंथोखी तवदबु मखोइना थोखि मतमदि थोंगसु लोलमी नोंदमना हौजक थोंग हांखिबदाइने खल्लगा थोंग अदो हांगतोलगा मपालोमदा चेंथोरकली अदुगा मखोइ अनि गाड़ी मता हाइनबा तौदना मखोइगी गाड़ी अदुता परप्रप काखतुना मखोइगी नौना सारिबा युम अदुगी माइकै तमना थौखी हाइरिबा नुमित असिदगी नोंदम अमदि यैसना युम अदुता अमुक हन्ना खोंगुन तारखिद्री युम अदुगी मरमदा मियोइ कयाना मखोइदा हंगक्लबसु युम अदुगी मरमदा मखोइना करीमता ताकथोखिरी युम अदो मियोइ कयाना लैजरगे हाइदुना नोंदमदा हाइखी अदुबु नोंदमना कना अमतदा योंथोखिरी महाकी ममागा मपागना युम अदुता यामना वाना साजरखिबनी मखोइना ममागा मपागा अनिगदा यामना थीना ताथि तवना तौखिबना मखोइनासु मखोइदा ताथि तवना तौक्लिबनी युम अदुदा मखोइना चंगरुबदा नुसिना तौद्रिबनी मखोइगे थवाइ मिडल अदुना हौजिक फावबा वारौरी मरम अदुना अहल अनिदुकी युम अदुता थवाइ मिडल अदो चंगदुना मतम चुपगी ओइना लेजरसनु हाइदुना नोंदमना युम अदो अहल अनि अदुगिदमक्ता कथोक्तुना थमखी वारी असी मतंग असिदा लोइसिनजरी वारी असी पाथोकचबा मतमदा सोइखि लानखिबा वाहै वता खिबिक ताबिरिबा पुनमकना पुक्चल चाउना ngakpigani mayambu aroibada amukka hanna khurumjari।